kuki singda supply tounaba lona puramba LPG cylinder 392 amuk hanna hallankhre thongdok asi ngarang numidang Moreh da leiba hawkip gas service ta supply tounaba purakpa gas thanna yauraba LPG cylinder 392 Kaksin lamkhaida maikai adongi maira paibi sing amadi lansai thongnagi Kaksin di thomi sing na fagatna amuk halankhibani hari thawdok asi ngarang numidang pung 8 makhayok taba matamda thokibani numit khudingi mathau toriba maira paibi amasung lansai thongnagi thomi sing na LPG cylinder purakpa chak ama Kamuna sek tobuda cylinder sing adu Dimapurda leiba Indian Oil Company amadagi refill tawraga Moreh da leiba hawkip gas service haiba gas agency amada supply tawna purakni haiba khangbam namki hawkip gas service asi ngai neng atopa ming boisi hawkip tawba miyoi amana mapu oiraga chalaiba gas agency ni hari tungda miyamna khadaraba matung cylinder purakliba truck adu amuk hanna Dimapurda halanki hari thongdok asigi matangda lansai thongna kaksingi maikaidagi phongdorokkhibda tha tara farklaba irang asida Moreh da leiba maitai sing lanjen naduna relief camp singda leiri amaromda Moreh da leiba state force singda sana thaknaba polam sing amata fanganba yaroi haina kuki gi seso kayana tatharakniba thongsim asi amasung kuki July 5 sing tatana state force ta landaduna mishi mina thogaliba asi lefandrabadi Moreh da leiba kuki singi posai amata pusinba yaroi Moreh da kuki na tathariba thong lefannaba leingakna honnagadabani haina su lup asina taksilage